Amaroiba Pau. Miyam ki numit amadi chingmi luchingba singuna bagi thoram pangthokpana Manipur miyam ga government ki marakta leiramba lapthoknaba mention ba ngamle haina Chief Minister N Birena Phongdokli. Ching the chocolate pathintari basi chingmi luchingba sing thamoi sengba wat padagi ni haina Parliamentary Secretary Leishu Kai Singh na Phongdokri. Masong Rongmai Miyam Jelerong Union amasung Jelerong Body Saruk ama Oiraroi haina Rongmai People's Convention warep lawkre. Kurum Jeras TV Pau meeting tabiri basimutaram nokchiri hujik pau satona bizar. Miyam ki numit amadi chingmi luchingba sing unabagi thoram pangthokpana Manipur miyam ga government ki marakta leiramba lapthoknaba mention ba ngamle haina Chief Minister N Birena Phongdokli. Ngasi Chief Minister ki Secretary ta pangthokhiba chingmi luchingba sing unaba numit ka mari leinana Paumi Singh da Chief Minister na wafa masi Phongdokhibani. Chief Minister na makhatana tha amagi manungda tang tara amasung tara mangada pangthokliba numit ani asina ching amadi tamgi thabak phangjiba naha singi senthok lambi lehenba nupi singi oiba self help group semduna iyong amadi khutsa haibagi pothok sing puthokpa sel leijadaba thabak ti tongning ba singda bank ki khudong chaba pihanduna mapum fana thabak tawhanba ngambagi khudong chaba pikre. Miyam ga nakshin nanaba awat apasing khangdoktuna thabak pangthokpada achobo khongthang oiriba numit ani asi makhatana chathakigani hairi. People's ki grassroots level people singi actual grievances, actual problems, akhoi da khanga matung da madugi actual moina taseng na moina thenari bisingdo awa bisingdo khoina moidagi targa khoina help torga fulfill toba matamda aduna ningasi government da public mayam ki mass appreciation laiba public ki support lai se kering na kanda public na pamba potu khangtu oga khar da worship khoina fulfill toba ngambado Amaromda anauba chahi asina lakpada government asina Lyric Lashu Hairaba Thabak Fangdriba Singbo skill development ta hena migyeng piba lambi thong mahima sing haksel fishery amadi low singumagi lamda akhanaba migyeng thamduna thaurang kya yatuna February ani dagi hogodoriba budget mifamda puthokna ba sem sare Prime Minister Narendra Modi gi Imphal khongchet ki matangda palladuna Prime Minister Office tagi official oiba confirmation ama piraktrabasu BJP na luchingba government asigi March tara mangada chahi ama mapung farakpagi thoram asida Prime Minister soidana lakani haibagi thajaba leire Prime Minister na chamaga manga suba Indian Science Congress hogdokpaga loinana National Sports University gi urep uyung tambagi mathakta Thobal Dam Dolai Thabi Project Civil Secretariat Complex Chingi District singi nupi kaithel singsu sangaraba State asigi masagi oiba helicopter atuba matamda leiragani helicopter asi Union Home Ministry ga state ka chada humdra manga amasung kun manga puthokna raga laugadabani haiki Humdi ismaina floating tower ga se laga leiba singse khoi adjacent to the khoi keno se Kaibulum jaw national park ki sidai da humdi me am injil laga mada uyung ga Kaibulum jaw su pak thokan ba aduga lengdana so da leiraba atai de effect honda adumai torokanda case gi fishing case gi fishery masi improve to holakanda nga leibagi mapanda saliba paisa masi chatanabagi simai importance yaw Ngasi pangthokhiba chingmi luchingba singa unabagi thoramda miyoi chatruklom unabaga loinana wakat chamaga marfu rom hakthengna yengsenki Kamjong district ki ningthi khulda komla amadi yongchak pambi sing kangbadagi miyamna thengnariba awaba sing mari leinaba singna yengsinanaba amadi pi bayaba khudong chaba sing pinaba khangankhre singda da pangthokliba organic manama sing yonaba kaithel set ama sabinaba haibada sananaba mari leinaba singda khangan khibagi damak Chief Minister bu unaba lakhiba singna thagapa phongdorakle Minister ki aduma saksu uba poster da thek padi yam uwe ko aduma masamak thenaba sisu ngasina ahambane adu yam nungaye kon so dumaina tawban numiksi matam si phangadra phangwaidra ai wakhanda du su khalle amuga magi mateng si piba kanda ekhona kyamuk nungaina egi punsi si adum change tawba haiba tare ko adu leigadra garmai tawgadra basi ai khallaga su yam nungai bisu yawe wa khansu wae Ching the chocolate pathintari basi chingmi luching basing thamoi sengba wat padagini haina
Parliamentary Secretary Leishu Kaising na Fungdokre. Wafamasi Kamdong District ki Manung Janba Sorde Khulda Numit Marini Chubna Chathagadaba Cultural Festival Hogdokpagi Thoram da Fungdokibani. Festival asi Khulasigi Kum Amagi Pam Yanba Horam Daida Ishore the Wat the Padaba Pibu Haina Thoniba Thoram Amani Thoram Aduda ADC Ukrulgi Vice Chairman M. Isaac ADC member as Thoitang Sang Amadi Taratris Shubasam Rifles ki Deputy Commandant Ganga Singh na Saruk Yake. Festival Manungda Nat Kyoba Thoram Jagoi Isay Amadi Sana Khotnabagi Thoram Kya Su Pangthokhi Khul Asidagi Atopa Khulda Mayum Pankraba Ningol Singbo Kudolpot Tamdune Kai Khumnab Utki. Thoram gi Sarugama Oina Kunja Singa Thoram Adubu Coverage Taukiba Media Singa Khanaba Thauri Chingnabagi Thoram Amasu Pangthokhi. MLA Leishu Kaising na Makhatana Manipur Laingakna Chingi Lamda Chakot Thaurangi Thabakya Mamangda Paikat Kre Haujikchu Paikali Adubu Chingi Lam Singda Chakot Pagi Mamidi Ita Tadri Masi Chingi Luchingba Singna Thamoi Singda Badagi Oirapani Chingi Khul Singda Chakot Thaurangi Thabakya Paikat Pada Khul Sing Adugi Kunja Sing Saruk Yaba Ngaktani Makoi Yauna Chakot Pangamdriba Si Ikai Ningaini Ching Amasung Tamda Lengaki Mahiloisang Sing Sitharakli Basi Oja Singda Maral Siki Makoi na Thamoi Sing na Mathau Pangthok Tabana Mahiloisang Sing Sitharapani Magna Makhatana Chingmi Singdi Forest ki Mateng na Hinglakpani Forest Laitrabadi Chingmi Sing Hingbada Awaba Oigani Nat ki Chatnabi Su Mangsilakani Chingda Mapalam gi Safuna Mahorol dagi Laijaramba Chatnabi Kya Mangsilakli Mangkraba Nat ki Chatnabi Kya Yokhatpa Mathok Tai Ahal Sing na Thambiramba Chatnabi Kya Hojiki Mirol na Kaukrabadi Furup Adu Mangkhibaga Chap Manai Haiki Yauna Karigi Tabak to Bajal Pangthok Tabno Haragadi Accountability letter. I give responsibility Kangdab. I Oja Oiraga Aigi school do the Alangs in Pajana Tak Ragati. School do the Mangtaba, Alangs in the Tamoida. Kabui Civil Society amasung Jalirong Organization Singi Boycott Marakta Rongmai People's Convention Tamenglong da Pangthokre Rongmai Naga People's Organization na Sindona Pangthok liba Convention asida Nagaland Assam amasung Manipur gi khul chamaga nifunitoy henbagi delegate chatret henbana sarukyaki Convention asina Rongmai Naga People's Organization asi Rongmai Pumna Maki apunba body amani maramaduna Rongmai Pumna Makna Organization asi sakhangadabani Tribe Council Natraga Organization Singna Common Oba Platform Amada Amatoina Yanaba Puraktriba Fauba Rongmai Miam Jalerong Union Amasung Jalerong Body gi Saruk Amo Oiraroi Lakthoki Jalerong Haibasi Composite Oiba Maming Amani Masi Tribe Amanate Rongmai asi Topa Tribe Ama Oibana Mari Lainaba Organization Kudingmak Regional National Natraga International Arena da represent Togani Rongmai Miamna Lam Singya Sengba Mapuni Amasung Lam Amasung Resource Singi Mapung Faba Authority ni haina convention aduna warep lauki ngarang pangthokiba nungthilgi mifamda hana ML oiramba KH Panmei Janghemlung Panmei amasung Jangamlung Panmei su sarukyake Anoba chahi lakpaga loinana Manipur health sector da ahongba mapurakna bagi matangda pauche electronic media gi editor sing mapal pauche singi senior correspondent singa punna khana nainaba mifam secretariat laiba health minister L Jentukumar gi office conference hall da pangthokre mifam aduda health director Jenims gi director amadi food safety gi official sing su sarukyaki minister L Jentukumar na man power gi awat pelairabasu ana layeng gi lamda awanba mapurakna ba government asina kanba thabak lokhatli Arapa mafam sing da transfer chatlu yadaba doctor singi mathakta action loba hore food safety gi matang da palladuna Myanmar rom da gi pusalakli bacha na thakna ba polam sing check tawnana ba more the testing lab ama thamna ba gi thabak paikhatle Miyamna chanariba nga yauna ate potlam singi mapumfa na test tawnana ba thabak hore anoba khusukulai sing yawraktuna mapumfa ba test tawfam ama soidana thambang ngamlagani food safety gi ba manpower laitabana khudong chadaba madi chawna mayoknari hiramasida chief minister ga sutana duna mention na ba honagani government ki doctor singna lanai hospital da practice story basisu athuba matam da yengshilagani haiki food safety actually we love food food safety actually love to get up कोई food interest नहीं क्या है general लेकिन बहुत सी कंसर्न लगा food safety इसी का मुद्दा कोई मशीन focus तो बात एक अलग वन फॉर पाइट है
Mifam aduda saruk yakiba Jenims ki director na handak institute asida angang phamung do unakiba amasung angang amasina pokhibagi matangda inquiry committee semduna tigatna bakhangan khre report adugi matungina chunaba thabak lokhatkani haiki Manipur Pollution Control Board ki office February thada loshilagani haina Manipur Pollution Control Board ki chairman L Radhakishore na phongdokre ngasi paumi singona bada chairman na makhatana matam kuina office asi semjin sajinduna leiriba office ka sing ayamba saba loshilakle February thada loshinduna chapchaba board amagi mathau pangthoktuna Imphal area gi pollution mayam asi check taunabagi thabak pakhalagani State asida khudong thininga oiriba Nambul Turel mosilakliba asisu lokhatpiaba khongthang lokhalagani matam amada isha isagi yumgi amot akai sing yumda thamnaramba adu ngasidi lambi Turel amadi kaithel da puthoktuna haidokpa amadi langthokpagi chatnabi si laibak thibani masine Imphal City pollution he na thogalakpagi achoba maram oirakli Imphal City manungda leiriba industry workshop maroin automobile singda Manipur Pollution Control Board na thokiba notice ki matung inna January 13 fawbagi manungda automobile amada leigadaba chatna kalon sing board ta laktuna renew tawgadabani natrabadi gari sing thingzillagani haiki automobile service toriba unit punamagna makhoi gi leibham thok norm sing criteria sing ngakpiu loina consent logbiu renewal tobiu natrabadi pollution control pona soiduna thingagani haidana singmutan ja slor hajari Pre-Kharif Pedi Thanana Ballam Hector Yankai Henbagi Lofum Kongdok Palori Haina, Agriculture Minister V. Hankalian Haikre, Wafamasi Secretary to Labor Minister Office Chehi Asigi, Agriculture Department of Putokpa, Calendar Fongbagi Thoramda Minister Nafungdokibani, Agriculture Department Director P.S. Rajendra Susaruk Yakiba Thoram Aduda, Minister Namaka Taraduna, Pre-Kharif Pedi Lisingani Tara Tare, Taranipal Gyoiva, Imphal East, West, Taubal Amasung, Bisnupur Gilofum Kya Khangatuna, Thananaba Thorang Tore. Aduga, Pedi, Black Gram, Mesna Chingba Singit Sit Sing, Farmer Singdangan na Fangalagani. Manipur gi Tanglaba Chakhau Asi, Market the Marang Kaina Fanganabasu, Hanabahore, District Pugna Makta Cropping System Bage 9 Training Tauragani Haiki. See Agriculture Department 2017-18, the 51,500 hectare da pre-kharif gi crop sing se paikhana da thorang tore Imphal East BJP na luching bano balengak asina Manipur gi mafam kyada lambi thong amadi atay hiram kyada semgat sagat pagi thabak na paikatpa horabasu Imphal West District ki manung chanba lafupa teradadi lambi thong school ana layeng sang water supply na chingba karigumba hiram amattada thabak paikatpagi mami tadri haina lafupa tera social welfare club na fungdorakli Anoba government as Imphal Mayol Khakta da Sengot Sagat Pandatana Manung Hanjin Mafam Sing da so Chakot Thaurangi Thabak Thoram Sing Paikat Pinaba Pukning Chingsilakli. Paugi Maraktat natin mabrekama. Pinasia Coaching Center, the best and only trusted coaching center in Imphal. Pinasia Coaching Center gi oja sing na exam gi sem saba matamda support biki amasung mating yam na pangbiki. Exam tips, regular mock tests, suggestions amasung study materials sing yam na janaki. Class 10 thagadaba sing na makok thongba oina bagi damaktadi Pinasia sing na amata ngaraba coaching center ni. Miyam na center sida thajaba thampi. The Blossom School, well begun is well done. Moirangkhom and Changangai campus affiliated to BOSM. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Welcome to Salai Institute of Foreign Languages. We're giving you opportunity to learn foreign languages. Admission open for 6-month courses in Japanese language. Classes start from January 2019. Call us on 9962631124. Just walk in. 4th floor, MPCTC building, MG Avenue, opposite to Nimlavas High School. Wangkai Ningthem Pukri Mapal Laiba Career Nurture Center da Lagliba January tang 13 dagi class 9 amasung 10 BOSM Science and Maths ki foundation course hojiragani. Class ki timing 5 PM to 8 PM. Contact 940224180 or 038524492449. Break matun taramnok chiri si makata bapa. PMGSY Phase Taragi Makada National Highway Chama Yankai Yumnam Kuno Dagi Kaino Fawbagi Hojik Lambi Same Libagi Fibam Manipur Pollution Control Board ki Chairman L Radhakishore Yangsin Kre Kongchet Aduda L Radhakishore
rural area sing chokhat nabagi khongthang matung inna PMGSY gi makhada Rural Raw Development Agency na thabak asi paikhatpani scheme asigi makhada amuktang thabak suraga loishin badu haujikti chahi manga fawbagi paisa work order da haptuna akai otoi thorakpasing amuk nauna sem nabagi khudong chaba yaure government asina miyam gi interest da thabak tawduna hanagi lambi thong faunaram dabadagi wakhal tanaram daba kaya adu kokhannaba ngamle haiki Habis ko ne kolas thabal loire ba matung da if damage to raba kolas mati ama kai raba natre haragana praja singi samaning ba sahani bole regadi 5 years maintenance gi besa hapkre koina Loktak Pat Chaktariba Uchek Singi Matangda Ngarang Digi Hongna Chatharakpa Awareness Program Amagi Manung Channa Ngasisu Moirangi Kanglada Pangthokre Division Forest Officer Bisnupurna Indian Bird Observation Network Manipuri Makada Kumang Youth Club Moirang Laikai na Sinduna Pangthokiba Thoram Aduda Hana MLA Oiramba Salam Gopal Singh Rens Office Moirang L Babuyai Rens Office Moirang Bisnupur S Ratan Kumar Yauna Tongan Tongan Bamyoy Kiana Sarukyaki Wangang Kiba Singh na Fungdong na Kibada Loktak Pat Kanba Haibasida Loktak Ta Chaktari Bo Chek Sing Bohana Kanba Mathoktai Pat Asida Numidang Mai Thanduna Nga Fabana Chingba Kya Chatharibasi Thinghoba Mathoktai Haina Fongdok Naki Pradhan Mantri Ujwala Yojana gi makhada cooking gas sing Kundrak Pam AC gi gas connection fangdaba sing dangasi yenthokre Ram School Pangai da pangthokiba thoram asi BJP Manipur gi Kisan Morcha gi Vice President Dr. KHH Kalana Sinduna yenthokibani thoramdu da Agriculture Minister V Hangkhalian BJP gi former State President SH Santikumar Kundrak Pam Mandal gi President HS Nandona Chingba Myoy Kyana Sarukyaki thoramdu da Agriculture Minister V Hangkhalian na mamang chahidadi matik Chana har fangdabagi khudong chadaba lekibadu handaki chahi asidadi crop season gi mangoinana farmers singda har yenthokna ba thorang leire haiki handaki di hujik tender float tore tender tore transporter singse thuna khandok kadi madu season mamangda urea se tingna ba hujiksu thabak oina paikale Hangam Thabi Youth Club amasung Lilong Harabi College Students Union na punna sinduna Club ki community hall da tongan ba mahiroi loop amadi organization singe ba mifam ama Lilong Harabi College ki principal amadi students union ani ki marakta thokliba wathok asigi matang da kupna khana nainakre mifam adu da college asigi principal in charge na college ki development fund lana season narambagi khudam changdam phangbana mahak mara leire haina yanaki College ki chakhat thorang taunabagi damak civil society organization singi maraktagi fact finding committee ma semba haina yanaki Caesar Hospital na ahum lakh shuba phase ki RBS ke Caesar Children Heartbeat Device Closer Taret mai pakna pangthokre ahanba phase da anaba tara da device closer tara mathoi ani suba phase da tara mari amasong punna phase ahum asida device closer kuntrani thoi mai pakna RBS ke gi makha da pangthokhibani Mari suba tangkak February mapal dagi tara humdoi fawbada pangthoklagani heart ta aho balai na poklak pa angang sing khudong chaba silong na bagi damak Caesar cardiothoracic surgeon Dr. Lukram Siddharth ka February mapal fawbagi mamangda tangai fadaba screening amasung mangjongna na ming channa bagi contact tawbiyo hairi Sangai Kanbada Manipur Police ki Thokdang Haibasida Nomogyaba Awareness Workshop Ama Kabil Lamjaw National Park Talaiba Ahanba IB Guest House the Pangtokre World Wildlife Institute of India Amazon Forest Department Sinduna Pangtokiba Thoram Aduda Kabil Lamjaw Police Station ki Police Personal Contra Rom na Sarukyaki Hagdopagi Thoram the Assistant Conservator of Forest Park Nirmala Chanu DSP Sankar Kabil Lamjaw ki OC W Ibom Jasu Sarukyaki Wildlife Institute of India ki project scientist Dr. Chongpi Tuboy, Dr. MV Sharma amasung Nirmala Chanuna resource person oiki. Manipur gi lehau ga chanaba makhal gi pothok sing longmi sing de hen puthokpa ngamnaba gi damak KVK Bisnupur gi scientist sing na chara kyamarum puthokpa hore haina KVK Bisnupur gi principal scientist Dr. RK Imotomba na fungdokre ngasi media ga loinana KVK asina longmi sing gi damak pakaliba thabak thoram sing yengsin bada wafam asi fungdokibani center asida tongan ba changyeng gi khulai sing tissue culture lab afaba makhal gi haira chara semba leibak lehau changyeng taunana ba khulai kyamarum leire longmi sing na mafam masida laktuna chara sing loba yagani haiki
Revenue Matters amadi Padland and Wetland Act lisingani tara marigi matangda cheyola machubna chathagadaba sensitization program ama ngasi dagi Thobal Ningombam Community Hall da hokre. Sub-Divisional Administration Thobal na sinduna pangthoki bathoram aduda Revenue Collection Drive pataga adharga chana hanba lamgi registration chingbagi matang amadi Padland Act lisingani tara marigi matangda direction program su pangthoki. Thoram aduda Thobal SDO Dr. Mayengbam Beto Singh Thobal ki Sub Registrar A.K. Radharani amadi Thobal ki ADC T.H. Sham Kishore ST2DC Binita Ngangbam SCC Head Dr. Imran Khan na chingba miyo kya na saruk yake. Ngasi More Bazaar Ward number 6A da leiba Anganwadi Center ki angang singda RBSK program ki makada RBSK team More na angang singbu masamu fana thamnaba ki pandamda lem na health checkup pangthokre. Tharamadu da RBSK ki medical officer More block ki Dr. Vidya Lakshmi Dr. Vidyarani amasung ate staff kya susaruk yaki program asigi makada hogjik fawbada angang lising ahum hena checkup tawkre atay mafam singda su pangthokhigani hairi. Numit mangani chathagadaba anirak shubha Kakching Book Fair Library and Information Center Kakching na sinduna hogdokre. Hogdopagi tharamda DC Kakching Naileng Thang Talent Library and Information Center Kakching ki President Prokrambam Samfa Principal Oiraba Naurem Gandar su saruk yaki fair asida tongan ba stall mangada makhal kya gi lyric sing fanghali. Numit mangani asida painting quiz recitation meet the scientist na chingba tharum kya su pangtokani hairi. Ngarang Sanjen Tampak Warok Chingda Si na fangkiba nupi amagi hakchang wasak khangdana Jenems ki morokta leiri OC Yaripoki Cherola mana nupi asi centimeter chama yangkai wangi kuchu ngawi amuba machuda angangba na chenba furit amaditli amuba machugi kongraw da pink machuna print tawba masetli hayang pawbagi manungda si bahakchang wasak lepthokpa ngamdrabadi tha asigi taramathoida post mortem tawragani hairi pawgi maraktat natin mabreak amakamok. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Mama mapana machada piba ngamba khwaidagi chawbu khudolsi ichabu mahi tamanbani. Slopeland Public School Khongjom, Northeast India da khwaidagi chawbu amadi nanba boarding school ni. Slopeland Public School Khongjom da ngasimak admission tawbiduna ichabu mahi tamanbiu. Imphal East, West amadi Bisnupur District oina makhal khudingi apamba 2, 3 amasung 4 wheelers na chingbagi gari guarantor yaudana loan lawbiba yagani deposit tawba numita apamba gari su phangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazaar Bisnupur. Break matung da muka na taram nok chiri makata papaw. Thobal gi tarahum doilak suba Scientific Advisory Committee gi mifam KBK Thobal gi conference hall da pangthokre mifam adu Agriculture Director PS Rajendra Principal Scientist Dr. Arun Kumar ICAR Lamphel gi Joint Director in Charge Dr. Megha Chandra Agriculture gi Additional Director Khaide Mahendra susaruk yaki Mifam aduda tongan ba Thobal District ki Department singi mihut kuntrahum doisu saruk yaduna KVK Thobal na paikat kadaba thabal thoram singi matangda kup na khana nainaki. Adventure Academy of Manipur ki Silver Jubilee Celebration Sangai Thel Sanjen Bungdaleiba Adam Estate Pangthokre Thoramasida HVS Construction Material Private Limited ki proprietor H Vikramjit Adam ki President and Sarat Kumar na maruiba miyoi singoina saruk yabaga loinana Adam ki lekhidaba members singi mafam dekai khumna botki President oina saruk yakiba and Sarat Kumar na haikibada Adam ki maruiba pandamasi lamdamasida adventure tourism nauna yokhatuna madugi kanaba lamdamasi ki miyam Kakta natana tourist sing da suphangan bani chief guest oina saruk yakiba H Bikramna matamgi maru oiba amasong madungak na chatlabadi khudingmak mai pakpa ngamgani thabak ama tawbada aigi magi haiba khetnaba thamduna tawrabadi maduna afaba purakpa ngamloi miyamgi mihut singi thabakta miyamna pendre maramaduna mihut oina thoknaba thaurang leire haiki Yaripok Tulihal Awang Lekaida Miyoi Amana Faduna Leramba Masak Khangdaba Lamlaki Sa Ama Andhra Police Kanguna Kallaba Matungda Central Division Imphal Division Forest Officer da Kusen Nakre Hairi
Numit tara mangani chupna chatharakpa National Handloom Mela ngasi loishinkre Manipur Handloom and Handicraft Development Corporation Limited na sinduna Manipur Trade and Exhibition Center Lamboi Khongnangkhongda Chatharak Expo asi loishinbagi thoramda Handloom and Textile gi Director K Lamli Kangmai Weaver Service Center Imphal gi Officer in Charge C Raja Sekhar amadi MHHD C gi General Manager Jitensu Sarukyake Expo da Manipur ge Handloom and Handicraft ki potlam singsu utke Maxley Event Management na sinduna ngasidagi hata kangjibungda Manipuri magi pukai haina mingthon ba expo ma hokre hokdopagi thoramda Kosem gi Secretary M Vidyasagar amadi Dalit Sena Manipur President RK Sumarendro Kaikusu Sarukyake Kosem gi Secretary M Vidyasagar na expo asina state asigi different community gi lejari ba culture sing hen promote tawbaga loinana masak thokna utpangamgani haiki Hauzik sanabagi pau All Manipur Football Association Amphagi meeting makada chatharakiba Taranitoi Suba Stat League Chayet Nabakara Laibedagi Matam Kara match Sanaba Lekibadu Chayet Nabayaudana Makata na Pangtokoda Kudung Chada Bakara Toklabayana Leire Ngasi All Manipur Football Association Amphagi Office the Pangtokiba Paugi Mifam Amada President S Sana Tombana Chathariba Taranitoi Rak Suba Stat League Asi match Sanaba Loirba Matung Babo Karana match referee da Kutharubadagi referee Singna Madugi Mayukta Leiduna Stat League ki match sing da referee Khonglaroi Haiduna Lep Kibadagi Charang Nabasi Torkibani Amphana referee sing da Yanaba Purakpadagi Amuk Hana Stat League Pangtok Nanaba Honaki Amphagi Haukiba Tang Ahum da Pangtokiba General Body Mifam Amana Amfa Amadi League Asida Yoriba Club Singi Secretary Singa Famin Naduna Warishin Puraknaba Warep Taki Takiba Waraki Matung Inangasi Club Taranithoigi Secretary Singh Mifam Pangtok Nanaba Kauki Adubu Club Ahungi Secretary Laki Club Mapangi Secretary Singdi Mifam Yaukide Ngasigi Mifam na Warep Lawang Amdabadagi Matang Amphagi Executive Council Amana League Asi Makata na Mataw Karam na Amuk Hana Pangtokadagi Haibagi Warep Lawrgani Haiki Haujik Haryana gi Rohtak ta chathariba National Women's Boxing Championship ta Manipur gi saknairaba boxer Sarju Balana KG Yankai Mathoi gi kanglupta ngasi sanakiba quarter final fawbada Gujarat ki Sarojpu point manga sinoda maitiba piram laga semi final changkre Kangpokpi District ki Manung Chanba Khoirok Village Bungte Chiru Sub Division dagi Felimon Jangtung Lekidabada Mari Lainana Mahakna Loinaramba Mahi Taminarakpa Mamanaba Kyana Mahak Punding Singh Baga Loinana Maiden Under 17 Football Trophy Kangpokpi Playground Hodokre Chief Guest on Sarok Yakiba Radha Binotna Felimon Jangtung MDA Pass Tokraba IAS Thagani Haibagi Asa Toduna Leramba Mioi Amani Haina Sinthaki Tungda team tarung na saruk yaduna tournament adu hogdoki. All Manipur Muslim Organization Coordinating Committee Amokok na sinduna ahanba state level Hanit Saha Memorial Football Tournament lakliba January tara maridagi Manipur gi tongan Muslim sing na taba mafamgi club tara marigi team tara marina saruk yaduna Kwakta Public Ground da pangthok lagani hari ngasi nungtil hata da laiba Amokok ki office da pangthokpa paumi sing unabada Loop asigi President MM Jalana Tournament asi maruina sports ki lamda Muslim ichilinaw singbu mapumfa na sarug yaduna drug ki safudagi kanduna mating leiba tungi yumbi oigadoriba naharo singbu yokat nabagi pandam da pangthokadaba tournament amani haiki Sanaroi singi adumba career ama sagana nabagi aduki wakalona da mieng oi jarakanda hariba tournament asi sinanaba amakokna phirep laujabani Uche kon takok mapal da chathariba ni Shubha State Level Moirang Tim Kunjo Singh Memorial for Men's Soccer Tournament ki ngasidagi match sing da HWC Langthabala MLFC Top Moirang Kambubu goal ahum sino amadi Wilson Wangjingna AMMDO Kongbabu goal mari sino da maitiba pikre
KLYSCA na Kaibul Awang Lekai na Sinduna Ahum Suba Sangai Trophy District Level for Men A Side Open Football Tournament ngasi dagi haukre. Ngasi ahopan numita MYDO Moirang Themna TKFA Thangalawaibu Gol ama sinoda VYDO Kaibul na KYC Moirang Kumangbu Gol Mari Sinoda YWDOB Thanga Oinamna SYDO Moirang Sribonbu Gol Ani Sino Amadi SYC Thanga Sendrana MYDO Moirang Thembu Gol Mari Amada Maithiba Pikre. Laiki Drabathang Tagi Oja Sinam Debabragi Humdra Mapalak Shuba Birth Anniversary Ki Thoram Ama Tera Kurai Zamlera Community Hall the Pangtokre Living Art Academy Manipuri Thang Tan Sinduna Pangtoki Bathoram Aduda Manipur University EMRC Ki Director Dr. Nongthombam Premchan Retired Dr. NEZCCA Birendra Nasarukyaki Oja Sinam Debabragi Punsiwari Amadi Manipur Huyen Lalong Thang Tagi Maramda Iba Lyric Amasufongki PKLDC na Sinduna Kongpal Students Club Ground the Chatarakiba Ahanba State Level 5A Site Open Football Tournament ngasi lotion kre. Ngasi sanakiba riba match da Nasari FC Sabal Lekaina SIYWO Mongsangaibo goal ani amada maithiba piduna Nasaria winner oikre. Winner oiraba team na certificate amadi trophy ga loina na lupa lesing taramanga. Runners up takiba team da certificate amadi trophy ga loina na lupa lesing nipal piki. Tha asigi tang kuntaretagi Himachal Pradesh da pangtokadoriba Junior National Football Championship for Dr. B.C. Roy Trophy da saruk yanaba Manipur ge sanaroi sing khangat le haina amphagi cherol na manhairi khangalaba sanaroi sing adudi goalkeeper da ani defender da taruk midfielder da nipan amadi forward da marini khangalaba sanaroi sing na hayeng kumal lampak da artificial turf ground da laktuna manager amadi coach da report tawrana bakhangalakle Makatana sanabagi pau sports journalist Boyaning Thojamdagi fangbigani. Hockey India gi ming makada Manipur hockey na sinduna tha sigi tang taretagi tim kontrani toina group Nepal thokna khaidokuna Kumalampak Astrotap Hockey Stadium da sathariba Nepal Super Hockey India Senior Men National Championship B Division gi ngasi sanakiba match singda Manipur hockey na hockey Gujarat pu Panjal Kunipal amada Central Secretariat na Tripura hockey bu Panjal Tarani thoi amada Sports Authority of India na Assam hockey bu Panjal Mapal Sinoda hockey Puducherry na hockey Bihar bu Panjal Tarani thoi amada Bengaluru Hockey Association na Guans hockey bu Panjal Taret amada amadi Hockey Unit of Tamil Nadu na Sports Authority of Gujarat Hockey Academy bu Panjal ahum anida maithiba pikhi Manipur Police Sports Club Team A amadi Ex Polo Club Wangkai kontra Mari Super State Polo Tournament ki semi-final sangkre All Manipur Polo Association na sinduna tha sigi tang ahum dagi polo team kunmanga na saruk yaduna Imphal gi mapal kangjibung da chathariba kontra Mari Super Men's State Polo Tournament ki ngasi sanakiba ahanba quarter final match ta Manipur Police Sports Club Team A na Singkai Hunba Polo Club Team A Kongpan bu Panjal manga mari da maithiba piduna semi-final sanghibani match asida mai pakiba Manipur Police Sports Club Team A gi Panjal Singadu S Abungcha amadi S Bimol na Panjal ani sankhi atopa Panjal aduna P Jotin na sankhibani match asida mai tikiba Singkai Hunba Polo Club Team A Kongpan gi Panjal mari aduna L Kokesor amadi T I Skawbuna sankhi tournament asigi anisuba quarter final match ki sanakibada Ex Polo Club Wangkai na KNMM Riding School Singmaibu Panjal Nepal ahum da mai tiba piduna semi final sangkre Ex Polo Club Wangkai gi mai pakibagi Panjal Singadu L Atangba amadi El Tolong Khombana Panjal ahum sankhi atopa Panjal ani duna P Ojit amadi M Dorena sankhibani match asida mai tikiba KNMM Riding School Singmagi Panjal ahum madu S Dollar na Panjal ani amadi A Ranjan na Panjal ama sankhi tournament asigi atopa match amada Khurai Polo Club Team A na Kripsa Naurem Thongbu Panjal manga ani da maiti biduna quarter final sangkre Khurai Polo Club Team A gi Panjal Singadu L Thompson na Panjal ani TS Rosan O Roger amadi K Gojendro na Panjal amamam sankhi Kripsa Naurem Thonggi Panjal ani aduna M Sauba amadi Pandit Maitei na sankhibani Sathariba tournament asigi hayin kilpung amatabada ahum suba quarter final match oina Texam Polo Club amadi CRPF Polo team ga sanagani mari suba aroiba quarter final match ta Manipur Police Sports Club Team B amadi Khurai Polo Club Team A ga sanagani
LT Paidingana KMLDO Kyangwei Muslim Mighty Piduna Satariba Mapul Super 11 M Rabichandra Memorial Football Tournament ki final sangkre tha sigi tang tramanga da sanagadoriba aroiba match da LLK Karamga thengnaragani M Rabichandra Memorial Trust Kyangwei na sinduna haukiba sahi December tang kunipal dagi team kulhumdoi na saruk yaduna Kyangwei Mayalikai gi Kyangwei Ideal High School ground da satariba tournament asigi ngasi sanakiba ani suba semi final match da LT Paidingana KMLDO Kyangwei Muslim bu goal ama sinoda mighty piduna final sangkibani match asida mai pakiba LT Paidinga gi goal adu Rakesh na match ki kunmanga suba minute sankhi match asida LT Paidinga gi sanroi Arnold da match conduct to referee na match ki kunthani pal suba minute red card utuna field legi mapan thohan ki match asida LT Paidinga gi sanroi inaw amadi KMLDO Kyangwei Muslim gi jemida match conduct to referee na yellow card utki Yangkhom Sanjitna sponsor Toraga Rising Knowledge Club Khuyanthong na sinduna thasi ki tang taretagi team taranipan group ani thokna khaidokuna Rising Knowledge Club Khuyathong ground sathariba ahum subai ima manisang memorial East 11 4 side mini boys under 35 kg football tournament ki ngasi sanagadaba ahanba match ta ASA Singamai Kongba road laktabadagi UPC Khurai Thangjam lerakna walk over lokre ani suba match ki sanakibada Thangmaiban Athletic Union Team A Thangmaiban na DCFC Naurem Thongbu goal ani amada mighty PK match asida mai pakiba thau Thangmaibangi goal ani du Rahul amadi Zenis na sanki DCFC Naurem Thonggi amata ngarba goal aduna KS Paikhombana sankibani NYC Nilikoti amadi SUYO Sanjembam Sathariba Taramari Suba 7 side Village Wise Open Football Tournament ki semi final sangkre Turning Development Club Mayang Langjing Turning na sinduna haukiba sahi December tang kunmari dagi team kunmari na group Nepal thongna khaidokuna Turning Development Club ground sathariba tournament asigi ngasi sanakiba ahum suba quarter final match ta NYC Nilkoti na AYSWA bu goal ama sinoda mighty piduna semi final sangkibani match asida mai pakiba NYC Nilkoti ki goal adu LC Tramani na sanki mari suba aroiba quarter final match ki sanakibada SUYO Sanjanbam na KPYC Khamarambu goal ama sinoda mighty piduna semi final sangkre SUYO Sanjembam gi mai pakiba goal adu El Gandhi na sankibani Sathariba tournament asigi ahanba semi final match tha asigi tang tarani thogi nungthil pung ani tabada NYC Nilkoti amadi LYDO Loitanga sanagani ani suba semi final match ta BC Porsongbam amadi SOYO Sanjenbangba sanagani Ani suba Ice Biro amadi Ice Brozen Memorial East 11 under 15 football tournament ngasi dagi Moirang Multipurpose Higher Secondary School ground da Moirang Municipal Council gi Vice Chairperson M Basantana hodokre punna team kunmari na group mari thokna khaidokuna tha sigi tang kunma thoiba pangthokadoriba tournament asigi hodopagi thoramda Moirang Municipal Council gi Chairperson Singh M Basanta L Chitramani Ice Romobala N Ibomcha M Bina M Memthoi Amopa Moirangi official sing amadi sponsor gi imung manungi miui singsu saruk yake Amopa Moirang na sinduna pangthokadoriba tournament asigi ngasi ahubu numit ki sanakiba match ta TYDA tobulna TFA Kangsoibi Khongbalbu goal ani sinoda mighty PK match asida mai pakiba TYDA tobul gi goal ani du N Abungto namadi Robertson na sankibani Tournament asigi hayeng ahanba match oina tabas patabung khong amadi MP2YA Moiranga sanagani ani suba match ta Amopa Academy team bi Moirang amadi AKSOA Kwaktaga sanagani Ngasino magenga sagi pau lobirase ICAR lampen patki ngasi numida warampung mga makaipawgi manungda pangkiba ay nga samadi nungjugi pawda ngasigi kwaidigi sakiba Celsius degree kunmatoy dasmik ahum ingba Celsius degree ahum dasmik taret nungsit yaw ising manil gisang ayukta sada mariputarani toy nungtil da sada kuntrani pal oike ngasi nong sukide Hauzer of the Mariba Pau Amukahana
Miam ki numit amadi chingmi luchingma singunabagi thoram pangtokpana Manipur miam ga government ki marakta leiramba laptopnaba mention mangamle haina Chief Minister N Birena Phongdokli. Jing the chocolate patinteri basi chingmi luchingma sing thamoi sengba wat padagini haina Parliamentary Secretary Leisho Kaising na Phongdokri. Song Rongmei Miam Jalirong Union amasung Jalirong Body ki saruk ama oiraroi haina Rongmei People's Convention na warep lokre. Kasino magasri na bijaba pa matang ashto lesenjare medyang tabiri basingi mapam dagi kanya tangi jari pinapirasi.